Kuki militant sing na santi thugai ba amasung hingsa chathariba asi yenglaga su makha tana chotnafam thokte. India lengang na su tongnariba Kuki lalulup sing na Kuki nataba furuf macha kaya bu namduna nongmai chindol da masagi leijariba furuf ki saktam khudingmang muthalaga Kuki haiba kanglup asida namduna tinshin na honari. Masigi manungda thadau kanglup singbu Kuki da namduna punsin na honaba asini. Hauji India lenga ka su chanariba Kuki militant sing asi santi thugai ba amasung kanglup furuf kaya da hauduna hingsa chathariba asi yenglaga India lengang na chathariba su asi makha tana chotnafam thokte haibasidi yamna mayek singna taklabani haina MMTU na phongdorokpa cherol amana haidi cherol asina makha tana hairibana haukiba chahi 2023 gi May 3 dagi tholakhiba Kuki amasung meitei muknabagi lana sigi matungda thadau amasung maitai na haukiba August 3 amasung 3 lamda maseda ingtappa amasung tangdu laitaba puraknaba maitai CSO singa wari sanabada yauri haibagi damak thadau inpigilu chingba hekam jomhaubu India ga su taunariba Kuki lal hauba singna minungsi laitana hatkibasi khwaidagi laibak thibani miat pasing asina ngasi fawba si bakchang fangandabasi khwaidagi awang bathakta kandem tawi India ga su chanariba Kuki lal hauba singna awang nungpok lamdamda khundariba furuf kayada landariba leptri tamthiraba mihat ki thawong asi lamdam asida khundariba furuf singna masagi identity amasung furuf ki nat culture ngakna hingjaba yaroi Manipur da santi purakpa yaroi amadi Manipur machet kaya thongna thugai gadabani haiba firep asi hongba yaroi haibagi pandamda thadau luchingba si buhat khibani MMTU na amasung thadau luchingba singi marakta hokhiba June thadagi August 8 fawba tangka kaya da wari sanaki August 8 ta punba Manipur amasung tumlang chat amagi damak yamna itihasik oiba waref kaya sulongminaki waref sing asi kanagumba community amagi mautana te khunda minariba kaina ba yadana laiminaraga da furup singi marakta amana amagi saktam ngakna hingminnaba hauji apunba Manipur amagi mayokta singnarakliba kaya asi punna thengnaminaba haibasi mapung oiba wafamni thadau luchingba jomhaubu maitaiga wari sanari haibagi demanda hatkiba sina chahi ani helaklaba muknabagi lana si loisin hannaba honabada nungnangba amasung ninghanaba pokale hairi aroibada cherol asina haribana leikidraba jomhau asi ma ki thadau khul khaktana tana thangnaba khul kayada khundaminariba tongan ba furup singa nungsi chanana leiminana honaramba misakni masigi mathakta mahangna mafam adugi miyamgi damak cheng chak kaya leita laira ana laingi mateng piba khungangi miyam chawkhot hannaba kanna honaramba misangni thadau luchingba sina thadau lon amasung literature chawkhotnaba kanna honarami mahangna thadau singbu masagi identity amasung culture ngakna thamannaba masagi aroiba miku fawba masagi firef adu chapchana lepki hairi thadau furuf ki luchingba nekam jomhauge sibak chang phangdri TCI na thadau ki luchingba sing amadi imung manung security protection pibina bahaijakhrei Suspension of Operation Sugi manung da yauriba Kuki Revolutionary Army KRA gi militant ni chingnaba singna haukiba August ki kuntrada Assamgi Karbi Anglong district ki manung channa manja kholdegi thadau furuf ki luchingba nekam jomhau yangkhaiga mapan faduna pukraba matung tamthina ot nairaba tungda hatokhibagi thogdoka mari leinana leikidraba nekam jomhau ge sibak changa si fawo phangba leitri thadau community international TCI na Assam government amasung center government da thadau community gi leader sing amasung imung manung singda security protection pibina bahaijakhrei loinana nekam jomhau gi mihar asi cold-blooded amasung thadau community singda Kuki militant singna chathaba cultural genocide ni haina TCI na phongdokli leikidraba Thadau Literature Society Assamgi chairman nekam jomhau ase August 6 ta thadau amasung maitai community singi marakta santi gi wari sananaba lakhiba delegate 38 ki manungda thadau gi luchingba amani mahak asimi fam asi loiraduna Assamgi Karbi Anglongda leiba magi khulman jabeng da hokhiba August ki kuntrada KRA gi cadre singni chingnaba militant singna faduna pukraba matung tamthina ot neiduna hatlaba matung da manaknak paturel da thadakhibadagi hojik fawa thiba khangdri haina official source na phongdokli amaramda Karbi Anglong police na misi asiga mari leinana investigation chathaba matamda KRA gi member singni chingnaba mioi manga fagatuna wahang paum chathaba hokhrei police na chathakiba investigation aduda afaba maraktagi mioi amana fogdorakpagi matung inna leikidraba nekam jomhau asi on naiduna halaba matung Karbi Anglonggi manung chana leiba manja police station gi Jamuna Turel haina khangnaba turel asida langkhakhibani adubu nongkana chubadagi turel gi imai asi wangkhalakpana maram oiraga hojik fawba nekam jomhau ge sibak chang asi phangbangamdri Karbi Anglong police ki makok thongba official asina makha tarduna highlight khidraba nekam jomhau ge sibak chang asi thiba phangnabagi damal state aduda leiriba National Disaster Response Forces NDRF amadi State Disaster Response Forces SDRF amadi Civil Police yauna hariba turel asida thibagi thabak kana chathari amaromda nekam jomhau asi karigidamak kanano halibano haibagi chapchabadi khangbangamdri hairi makha daba police ki investigation da leikidraba nekam jomhau gi imung
ꯃꯅꯨꯡꯁꯤꯡꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯝꯍꯥꯎ ꯑꯁꯤ KRA ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ Kuki Gum Defense Army UKDAꯒꯤ ꯑꯄꯨꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯣꯒꯁꯠ 30ꯗ ꯖꯣꯝꯍꯥꯎꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯐꯨ ꯆꯩꯔꯕ ꯃꯇꯨꯡ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ ꯁꯤꯚꯤꯂꯤꯌꯟ ꯇꯥꯕ ꯖꯒꯥꯁꯤꯡꯗ ꯀꯔꯝ ꯇꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯆꯪꯍꯟꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯍꯟꯈꯤꯕꯅꯣ? ꯊꯧꯑꯣꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ Kuki ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯁꯨꯗ ꯂꯩꯔꯤꯕ Kuki ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯟꯈꯠꯂꯛꯇꯨꯅ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯨꯝꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯃꯨꯊꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯆꯥꯕꯅ ꯍꯣꯔꯃꯣꯟꯒꯤ ꯈꯜ ꯀꯥꯏꯍꯜꯂꯤ, ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯍꯟꯗꯦ꯫ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯆꯥꯕꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯍꯣꯔꯃꯣꯟꯒꯤ ꯈꯜ ꯀꯥꯏꯍꯜꯂꯤ ꯑꯃꯁꯨꯡ ꯅꯨꯄꯥꯗ ꯁ꯭ꯄꯔꯝ ꯀꯥꯎꯟꯠ ꯍꯟꯊꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯍꯟꯗꯦ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕ꯭ꯔꯤꯇꯤꯁ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯄ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯍꯥꯏꯕꯁꯤ ꯆꯤꯅꯤ, ꯊꯨꯝ, ꯊꯥꯎ ꯑꯃꯗꯤ ꯐꯦꯠꯀꯤ ꯁꯔꯨꯛ ꯌꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯎ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒ ꯌꯣꯜꯂꯤꯕ ꯑꯆꯥ-ꯑꯊꯛꯁꯤꯡ, ꯁꯣꯗꯥ ꯌꯥꯎꯕ ꯃꯍꯤ, ꯑꯂꯨ ꯆꯤꯞꯁ, ꯍ꯭ꯋꯥꯏꯠ ꯕ꯭ꯔꯦꯗ, ꯊꯥꯎꯗ ꯇꯥꯎꯊꯣꯛꯂꯕ ꯌꯦꯟ, ꯀꯦꯟꯗꯤ ꯕꯥꯔ, ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯔꯤ꯫ ꯁꯦꯜ ꯃꯦꯇꯥꯕꯣꯂꯤꯖꯝ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯄ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯆꯥꯡ ꯍꯟꯊꯅ ꯆꯥꯕ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯆꯥꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯀꯌꯥꯠ ꯑꯌꯥꯝꯕꯗ ꯁꯣꯛꯍꯜꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯑꯃꯁꯨꯡ ꯃꯦꯇꯥꯕꯣꯂꯤꯛ ꯍꯦꯜꯊꯇ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯍꯟꯗꯦ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯣꯄꯦꯟꯍꯦꯒꯟꯒꯤ MNF ꯁꯦꯟꯇꯔ ꯐꯣꯔ ꯕꯦꯁꯤꯛ ꯃꯦꯇꯥꯕꯣꯂꯤꯛ ꯔꯤꯁꯔꯆꯀꯤ ꯖꯦꯁꯤꯀꯥ ꯄ꯭ꯔꯦꯁꯇꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯃꯇꯝ ꯈꯔ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯕ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 10ꯗꯒꯤꯅ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥ 94ꯗ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯃꯈꯜꯁꯤꯡ ꯑꯁꯤ ꯄꯤꯖꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯗ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯗꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯕ ꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯆꯥꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯐꯦꯠ ꯃꯥꯁ ꯀꯦꯖꯤ ꯑꯃꯔꯣꯝ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏꯕꯒꯤ ꯍꯣꯔꯃꯣꯟꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯁꯕꯁ꯭ꯇꯦꯟꯁ ꯑꯃ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯆꯥꯕꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯇꯦꯁꯇꯣꯁꯇꯦꯔꯣꯟ ꯑꯃꯗꯤ ꯐꯣꯂꯤꯀꯜ ꯁ꯭ꯇꯤꯃꯨꯂꯦꯇꯤꯡ ꯍꯣꯔꯃꯣꯟ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯄꯔꯝ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯅ ꯏꯟꯗꯤꯌꯥ ꯀꯥꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯚꯔꯅꯔ ꯅꯥꯔꯥꯌꯟ ꯔꯕꯤꯒꯤ ꯋꯥꯐꯝꯅ ATꯅ ꯁꯧꯒꯠꯂꯛꯂꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯤꯕ ꯅꯥꯔꯥꯌꯟ ꯔꯕꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯁꯣꯁꯤꯑꯣ-ꯄꯣꯂꯤꯇꯤꯀꯦꯜꯁꯤꯡꯗ ꯌꯥꯎꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯁꯤꯑꯣ-ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯁꯇ ꯆꯥꯎꯅ ꯁꯣꯛꯍꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯥꯔꯠꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯤꯁꯥꯡꯁꯤꯠꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯑꯥꯏꯟ ꯀꯥꯏꯅ ꯈꯣꯞꯆꯤꯟꯗꯨꯅ ꯈꯨꯟꯗꯥꯁꯤꯟꯕ ꯑꯃꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯇꯦꯔꯔ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤꯗꯃꯛ ꯁꯦꯟꯗꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯐꯦꯛꯁꯟꯁꯤꯡꯅ ꯅꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯐꯦꯛꯁꯟꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯖꯥꯂꯤꯉꯝ ꯀꯨꯀꯤꯒꯤ ꯇꯣꯈꯥꯏꯕ ꯂꯝ ꯁꯦꯝꯅꯕ ꯍꯣꯠꯅꯗꯨꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟ NRC ꯈꯨꯗꯛꯇ ꯆꯠꯅꯍꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯀꯌꯥ ꯁꯥꯡꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒ ꯇꯥꯏꯅꯔꯤꯕ ꯁꯝꯕꯜ ꯈꯥꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯝꯕꯜ ꯈꯥꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ꯫
Tamil Nadu gi governor na phongdokiba wafam asi hojik Manipur da oiriba chahi ani helaba crisis asin awaba tariba miyam singi da makhanduna central amasung state government na border da security gi ahen ba mieng thamduna ain kaina ichangsilakiba illegal immigration sing thingna ba hona ba chumgani hariba si yam namak chumna ba wafam ni governor Ravi na phongdokliba wafam asi India gi oina maru oina northeast ta ain kaina changsilakliba immigrant sing asi political effort amaga loinana thinghodrabadi achoba India gi oiba proclaim oirakani haina phongdoki Rifleman hatpada chenaba matai manau fare haukiba August 18 gi nungthil pung ahum rom taba matamda Chandel gi women market ta sakhangdaba singna second MR gi Rifleman Chandel gi Solen village tagi AH rejoicing 18 apokpa AH Maraha tangkhul butam tina furaga hatok lambagi thodok ta chenaba matai manau ngasi Chandel police na fare hairi police ki pauna hairi bana faraba mioi ani adudi ten subam Prem Kumar Elias Ravi kuntraga mari amasung ma kiloina bi yengkhom ningol ten subam ongbi ichan tombi kungata red kawi Imphal East district ki Porongpat police station gi manung chana laiba naharu makha patagini hairi ngasi ayuk chakpi karong police station gi manung chanba Husofe Anal Kunau area dagi Chandel police ki akhanaba team amana fagat pagamkhibani mihada sigi matangda laikhidraba rifleman asigi imung manungi maikai dagi complaint file ama torokpadagi Chandel police na FIR ama lokhatuna mihada siga mari leinana investigation chatharakhibani hairi chajik chabana hakchang da thogalakpa khudong thiningai oibasing Chap chaba maram khangdrabasu chajik chaba fatte haibasi pumnamakna yanaraba wafamni adubu mathau chinba hengalakpadagi mioi ayamba ayukta chajik charaga thabak chatpa yawi numidang fazana charaga loire khanduna ayuktadi afangba khara charaga adumak penthoknari amaromda kaithel natraga hotel dagi leiba packet ta hanba cha thak chabagi mahut chajik chabana hena fai haina thajanai adubu refrigerator da thamba oirabasu chajik chabana hakchang da khudong thiba kaya marom thogalakpa yai haiba khanglei hiramasigi matang da khanghai singna haiki aikhoina thongba thakpa hek loibaga refrigerator da hapchinba natabanina ingtharaklaga chak hensang da mahik matai paklai maduna maram oiduna food poisoning amadi atai digestive problem kaya ohelai thongba thakpa hek loibaga pung ani gi manung da refrigerator da hapchin da batarabadi chak hensang da mahik matai chelai mataw asumna mahik chelaba chinja adu refrigerator da hapchin ba matamda refrigerator manung da yaram bate atopa chinjak sing da sumahik changki madu charubadagi imung da lairiba mipung khudima ana e yaholakpa yai mahik matai chelaba chinjak ama refrigerator da hapchiluba matamda acidic oiba hengalakpadagi madu charuba matamda hakchang soali World Health Organization WHO gi kanglon matung ina thongdriba chinjaka thongba chinjaka punna thaminaroi dabani chinjak ta yawba pathogen pumnamak hatoknabagi damak chapchaba temperature da kangnaba matam amadi kanglon ngakna thong thakpagi thawrang lokhot kadabani chapchaba temperature da chinjak paishinduna thamgadabani loinana thong thakpada phaba ising amasung raw materials sijinnagadabani chinjak khudima kuina thambada patha pumtharai adubo thuna pumganba red meat poultry yerum dairy gi pothok amasung thongdoktriba nga thambagi matangda ka hena cheksingadabani food poisoning ngakthoknabagi matangda WHO na haiki pasteurized tawraba sangom amadi atai dairy gi polam singtagi sizinnagadabani yerum hingna charoidabani chahi ama sudriba angangda khoihi pijaroidabani sengna chamthoktrabadi ahingbam namasing amasung uhai wahai charoidabani chinja khudimak thongba hek loibaga fong sana chagadabani amasung arumba ising khaktamak thakadabani chaba thakpada cheksel liba makhai hakchangda thoidokpa na ayek yauroi haiba pumnamakna khangnaraba wafamni maram aduna mapandagi leiraga chabada yariba makhai cheksinba mathautai Matang asida cheksin gadaba amana Food Safety and Standard Authority of India FFSAI da register tawraba company na yonba acha thak khaktamak chagadabani khwaidagi nungnangba pokningai oiriba wafamdi leiba segi chana thaknaba potlam yoliba company ayamba FFSAI da register tawdabagi matangdani athuba matamda hiramasiga mari leinana matik chaba thawrang kaya lokhalagani haina FFSAI gi CEO Pawan Kumar Agarwal na company ayamba register tawragli food business operator singna FFSAI gi license paidabadi makhal amatagi chana na bachinjak yonbe yade adubu leiba asigi food business operator crore manga rom leibagi manungda subna gi la kunthra gomdoi khak register tawrakpada ngairi isam samna hairabada register tawrakpagi chang chada tara yeudri kumja 2011 gi August tagi license piba houkhrabasu food business operator ayamba register tawrakpa leitri food safety standard एक की मtung ina chana bachinjak puthokpa process tawba packaging tawba storage tawba transportation tawba amadi distribution tawba private natraga public undertaking khudingmak
food business operator kawi chanaba chinjak puthokuna yoliba food business operator khudingmak thenglabada kumja 2016 ki February mari fawbagi mamangda register torokadabani haina FSSAI na phongdokpa laikhre adubu May mari fawba amuk matam sangdokhi mamangda ju register tawbagi matam hanjin sangdoktuna lakrabani handakti FSSAI na akhanaba drive ama chathaduna food business operator khudingmak register tawhanaba tharang lokhatkadawri peketa halaga yoliba achapot khudingmak FSSAI gi license amadi registration number thahanbaga loinana register tawbagi matamsu amuk hana sangdok laroi haidi matam chana register tawhodaba achapot amata kaithelda yolhandana mathawrang amasu lokhatkadawri pumnama asina maram oiraga kaitheldagi achapot leiraga charubada hakchang sogalakpa yabagi mipaiba kohan khiba tarabasu isa isana yumda lokhotchagadaba chaksin tharang singde government na yengsin bigadaba nate yariba makai chajik chabagi hainabi thadokpaga loinana konagadaba chang adu tamak thonggadabani icham chamba thaurang khara khak asi lokhatpa matamda ana ayek kayadagi ngakthokpa ngambaga loinana masa mau faba amasung tinjang kaijang daba khunai ama ohenba ngamgadoribani